Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau. Imphal Urkhul Lampi ki Litan Police Station na konba New Haven degi TM kasong ki marakta cheliba gadi singdangasi sekang daba singna nomay kasil lakre. Mamang thagi tereta Bisnupur jila gi tronglao bida bom pakai bida lekidraba angang anigi mathom mangam ngasi pangthokre. Razi ki Forest amasong Environment amadi GAD gi mantri oina Thopuramba AS Atar ngasi lekidre mangna lekidabada Mukhyamantri yauna luchingba kayana awaba phungdorakli. India Met Department Imphal Saturn Hairi Raja sigi mafam ayamada lakreba numinini asida akha rawglonana nongchugani amasong Assam, Tamil Nadu, Kerala, Nongchu Bengal amasong Union Territory Puducherry Vidhan Sabha Mikhal gi bon masing lakleba ningthokaba nimita thinenaba sem sabagi thabak chathari. Imphal Urkhul Lambi gi Litan Police Station na konba New Haven degi TM kasong ki marakta cheliba gadi singda ngasi sakang daba singna nomay kapsil lakre. Police ki pau paladuna aikoi gi Urkhul pawmin hai ngasi Newmidungba aduwaida Thobal Turial gi wangmada leiba chingsang paring degi sakang daba sing aduna pungkai amarom nomay kaptharaki masina maram odina lambi asida gari kaya panduna leki tungda security force ki apunba kambu amana chesil tharangalonana Gari sing adu chalhan ki thodo atu da aso open yawbagi paudi leite ningsing bayai New Haven degi TM kasongi lambi gi saru asida security force ki apun bakangbu amana numi kharani gi mamangda thi humbagi thabak chathaduna khuzukula kaya phabagi thodo su lekhrabani Thasi ki tereta Bisnupur jila gi tronglao bida bom pakhaibada lekhidraba angang anigi mathom mangam ngasi pangthokre lekhidraba angang anigi hakchang adu rims ki moktagi yam laba miyamna lawraba matung aroiba mathom mangam phabokso Ikagi lamthabung lampak tapang thokibani ningsing bayai bom pakai bige thogdo asida chahi mari rongi nupa macha ama amasung tha manga khakta ngai rebi nupi macha ama lekhidabani thogdo atu da angang anigi mama na shokhibani thogdo adu bu yaning da phongdo tuna imung manu amasung miya asigi mayauta semkiba je sina asiba hakchang sing lowdana lakhibani MLA Kongkham Robindro na hairi raja sina hojik thenari ba samasya sing asi Loishinba amadi awamba Manipur ama porakpada civil servants sing amadi naharol singna thaudang yamna chawi wafam ase handakta fal lakthokiba MPSC gi parikha da mai paklaba candidate opagi mayang Imphal Kechel Dugar Puja mandapta pangthokiba thorum amada phongdokhibani amasung hakchang ge kaya sing dan tongnaba warep lobagi thorum amanga serims Imphal gi blood center da pangthokre thorum adu Bisnupur jila gi district administration gi miyang makhada Indian Red Cross Society IRCS Bisnupur district branch New Life Foundation Thamna Popi Sadyata Foundation Bisnupur Pran Manipur AIDS Control Society National Health Mission Manipur gi State Blood Transfusion Council RIMS ki Department of Transfusion Medicine amasung Institute asigi organ transplant program ga khusam naraga pangthokibani thorum adu da IRCS Manipur gi founder chairman Erengbam Jugesor amadi Nambol Kongkham awang lekai digi Huriam Mangi singna masa masa gi hakchang pumba dan tongna na bawarep lokhi thorum adu gi saruk amu oina IRCS ki Thomi Singh amadi New Life Foundation Thamna Popi gi staff singna dan tawki pau gi marak thana atemba break ama NABH Panglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Pizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdop naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba pizari Dr. Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba Pawasi Akashvani Imphal degini Rajagi Forest amasung Environment amadi GAD gi Mantri oina Thopuramba AS Atar ngasi ayuk laikidre masagi chahi mafudra mapan sukraba AS Atar ahanba oina inkum zalisi magachamapan marida independent mirap oina Urkhul Vidhan Sabha Kendra mute oina karaki tongdalisi machamapan mafudra mangada Congress dal yaudina Forest amasung Environment amasung GAD gi Mantri oirami aikoi Urkhul pawmi sorting simre na hai Lekhidraba AS Atar gi aroiba mathong manga mahaki puna pamlamdam Urkhul jila gi sangsad punghonda lakliba ningthokaba numita pangthokani mag hosi
outer Lok Sabha Kendra MP Alfred Kangam Athargi apokpani luchingpasina lekhetabada Mukhyamantri Yumnang Khemchana awaba phongdorakli Cherol amada Sri Khemchana High AS Athar asi miyamgi damakta kathokduna yaifanaba thabak toramba luchingpani mangna lekhetabada mentionba ngamlorodaba ahoba ama aikhoida lehoragani Mukhyamantri na lekhetraba imung manungi awabada su saru yari hairi Vidhan Sabha के अध्यक्ष थोकचम चित्रबनु AS अर्थना लेखेतबदा अवाबा फोंदोरकली वारोल अमदा महान हाई AS अर्थर असि फिदमनिंगा ओइरबा लुचिंग अमनी मांगना राज्य असिगदमक्ता तौरंबा थबकसिंग अदु अखोय पुनमकना निंगसिंगदुना लेहोरगनी मांगना लेखेतबदा इमुंग मनुंगना नंगहौरिबा अवाबा अदुदसु सरुक यारी हाइना फोंदोरकली आकाशवाणी इम्फाल गिस Seiringbi Haubam Mirabai Debi Haukiba April Tang Kuntra Sagosa Nimita Lakidre Masagi Chahi Humbudrani to Sukre. All Manipur Bar Association Ambana Sinduna Sensitization on NRC Habiram Dangasi Imphal Palace Compound Labor MSFDS da Mipamama Pangtokre Torum Aduda MP Bimol Akojam Senior Advocate Kaidam Manina Chingba Muyagana Saruk Yaki Chandel Zilagi Lampo Pasana Christian lining Hodorki Bachahi Humbuda Surupi Kumun Torunga Sizila Asigi Holy Trinity Catholic Church Pangtokre Tormatuda Modi Baptist Church Sauna Anal Catholic Church Ki Luchingba Sing Lamfo Pasna Don Bosco School Ki Mahiro Amasung Women Society Singi Mihut Sing Saru Yaki Assam Rifles ki Civic Action Program Amasung Kendra Sarkar ki Skill India Mission ki Makhada Churachanpur Zila ki Khuga Singap Kiba Unnao Skill Development Center na miyamda khudungchaba kaya fanghali center asigi training loikraba amadi leba asigi tongan ba hospitality establishment singda thabak phangkraba na taratret okpagi thorum amangasi pangthokre thorum adu saru yakiba Churachanpur gi MLA LM Khoten hai naha singi ningthina lamjing berabadi masagi khaknatana samaj achoba ahongba kaya purpangami Assam Rifles na naha sing bumoromdam lepchaba ngamna ba piriba training sing adubu singthara duna MLA na center asida mahaki maikedi pangbiya ba mating pangani hainasu phongdokhi Raja asida ising icha amadi mahau langpo thorakpa matamda miyamna sem saduna lenina bagi pandamda akhanaba joint flood relief capsule training amangasi Kakching Jilla gi Khungjong War Memorial Lake tangasi pangthokre Assam Rifles na National Disaster Response Force ki 32 Battalion amasung NCC First Manipur Air Squadron ga kusam naraga pangthokiba training program aduda ising ichaw thorakpa matamda personal sing asina karamna mi amasung lantung kangani habigi matangda takpi tambiki ngasigi thorum aduda personal amasung cadet jamakun tarukna saru yakhi India Med Department Imphal Center na hari Raja asigi mapam ayambada lakleba numinini asida akaragolona na nongchugani mapam kharada na pungda kilometer kuntra dagi nifu phawba yangba nusit silaba yai Pausina Makata na hai lakleba nintokaba numita Tamenglong Senapati Jiribam Churachanpur amasung Frezol Zilada Makata na nongchuraba yai amaromda India Med Department na hari Manipur yauna Nagaland Mizoram Tripura, Assam, Meghalaya, Nongchup Bengal gi sub Himalayan amasung Sikkim da ngasi nongkan na chugani. Biba asina makata na hai Tamil Nadu, Puducherry, Karaikal, Kerala amasung Mahetsu nongchubagi pibam asi mayong nagani Jammu Kashmir, Rajasthan, Madhya Pradesh, Bihar, Chhattisgarh, Odisha amasung Andhra Pradesh ki samudra khongpang singdadi nonglunusit amadi akha rawong na nongchugani pawgi marakthana atemba break amamu. Lawmi Ichilinaw Singi Nungairaba Pau Aikoigi Lamdam Sigi Miyamna Khwaidagi Pamnaraba Phawdi Zoravar Hangbiragani Chak Hauba Chak Thotpa Chak Manam Chendaba Inga Suchaba Yaba Cheng Ariba Suchaba Yaba Pothok Yamna Leiba Hybrid Zoravar Chahi Ahum Chupna Changing Tauraba Numit Chama Kunni Sangba Phawdini Ngasimak Phangbiragani Zoravar Manak Nakpa Retailer Singda Akasvani Imphal Lagi Pau Tabiri Nongchup Bengal gi Vidhan Sabha Kendra ani Magrahat Pashim amasung Diamond Harbour da ngasi amuga na bot thada nakre Magrahat Pashim da vot thada bagi chang chada marfutor amasung Diamond Harbour da na chada marfu ni pang gi chang da vot thada naki vot ayu pung tere te gi thada na ba hoki bani aduga nungtil pung taru phawba thada naki Magrahat Pashim Vidhan Sabha gi polling station teramatho amasung Diamond Harbour gi Vidhan Sabha polling station mari da ngasi amuga na bot thada naki bani Election Commission hukum amathokna Vidhan Sabha Kendra ani asida mikal hana pangthong na ba khangan ki bani amoromda Assam Tamil Nadu Kerala Nongchup Bengal amasung Union Territory Puducherry Vidhan Sabha gi mikal gi vote masing lagleba ningthoka bani mitati na ba sem saba gi thabak chathari Chhattisgarh ki Kanke
Nayanar Jilla gi Ngamkhaida IED ama Pokhaibada security personnel ahum sire amuna sokle police ki paw matungina district reserve guard DRG Singh asna IED odu lokthokna ringaida honaringaida Pokhaibigi thogdo odu thokibani Buster Range ke IEG Sundaral P na hai Sarkar da changjarak mawising amusung atopa mafam sindagi phangba paw matungina Buster lamdamda haukiba thakar asida IED Singh lere haibadagi operation chathabada IED Singh kaya phangwa ngamkhre amoromda Maharashtra gi Thane Zilla gi Dasihar Bayangdar Ring Road project ki sengap saga page thabuk chatharinga da crane ama telakpada shinmi ani sire thogdo adunga si crane aduna khanghodana telakpada gi shinmi sing adugi mathakta nansin badagi thokibani Bayangdar police ki matungina thogdo adugi matangda case ama register tawre amadi thogdo adugi matangda thizenbagi thabuk hawkhre Vibrant Gujarat Regional Summit ngasi Gujarat ki surat lushingkhre mipamaduda lupa koti ahum lising Yankai humdogi yana waro lising ani chatter hena sahi tong nakre Loshimbiki thorum atuda wangang naduna kendrogi mantri JP Nadana hai malingo ina supply chain de predict liba adu barana khudong chaba onthokuna moromdom lepcha bangamba pothok pothok leba ama ohen bangam le mangna hai lebas na tonga tonga ba pothok ya pothok pag loina na vikshit bharat ki manglan adu mai pahna ba honda pada miphamasina achobo thodang lo bangam lagani Mipamasi manungda sei tawno ki bayana warol sing aduna lagliba chahi ohum asida nahal lak ahum romda hakthina thabuk piba ngam halagani Leba siki technology sina duna sajaba cell broadcasting system ngasi hogdokre system asina kudong tiba thogdu ama tholoko dori haina mangjongno na miyamda paw khanganaba ngamhalagani ngasi hogdokliba cell broadcasting system asi ngasi namitumba mamangda mobile phone sinariba mipum kudimakta siren yauna notification ama thaki social media tathaga powerol amada communication mantri Jyoti Aditya Sindhya na hai ngasi hogdokliba system asi telecommunication biva ama national disaster management authority ga khosum naduna paikhat pani masi makha tarpada lamdagi lol singda asigumba makhalgi notification kaya asi lakani Hauzik Sanabagi Pau, Kshetrimayum Birosh Tegi. Sri Sri Gopal Dev Mandap High School da pangthok diba ahum suba Kakching Tabang Kunjabi Sharma and Kumari Kakching Tabang Asmita Devi Memorial League Cum Knockout Kendra Wise Kang Tournament Lisangani Kuntaruki ngasi sanakiba match amada oinam kangkhutna thangmaiban kangkhutpu panjal kunithoi tarahum doida maithiba pikre tournament asigi final da kaisamthung kangkhut amasung oinam kangkhut sanaragani Kiamgai Haibung Mokong Ground da chathariba taramari suba Khagemba Football Trophy gi ngasi sanakiba ahum suba quarter final da KFA Laifum Khunona Sai Utlobu Panjil Ani Amada Thoikre Mari suba quarter final da D Square Nongmaibangna SUFA Sogolbanbu Panjil ahum shinwada Thoikre Samuro Makha Lekhai da chathariba ani suba Maichau Samuro Chigong Trophy Football Tournament ki ngasi sanakiba match sing da Two brothers na Paubitek FC bu Panjil Mari Amada amasung Drosa INFC na Jajing FC bu Panjil Manga Anida Thoikre Atopa match samada Isok FC amasung Milanjoy FC Panjil ahum chanaduna draw chakre District Youth Affairs and Sports Officer Kakching na Sinba Asmita Badminton Women's City League ngasi Kakching Indoor Stadium da pangthokre Tharamadu da Youth Affairs and Sports ki Director Dr. Mayengbam Veto Singh amasung Kakching District Badminton Association ki President Naurem Britain Sarugyaki Tamenglong Jilla ki Tara Nithoi Subat District Level Open Badminton Championship ngasi Tamenglong ki Mini Stadium Badminton Hall da Lotion Kre Tamenglong District Badminton Association na Sinba Championship asida None Khopum amasung Hauchong Subdivision dagi Sanarosing Sarugyaki Wushu Association of India gi Technical Official Sing Khangatpada Manipur dagi Official ahum yaure Official Sing adudi Sandada Thongram Binapani Devi amasung Naurem Niroda Devi Tauluda Angom Sanathobi Chanuni Chitrabhanu Tagachari Birosh Aroibada Maruiba Pau Amukhana Imphal Urkhullambi Gelitan Police Station na Konba New Haven Degi TM Kasung ki marakta Cheliba Gari Sindanga se Sakang Dabasina no may kapsil lakre Mamang Thagi Terita Bisnupur Jilla gi Tronglao bida bom pakai bida Laikidraba Angang Anigi Matho Mangam ngasi Pangthokre Rajya ki Forest amasung Environment amadi GAD ki Mantri Oina Thopuramba AS Atar ngasi Laikidre Mangna Laikidapada Mukhyamantri Yauna Luchingba Kayana Awaba Phangdorakli India Med Department Imphal Center na Hairi Rajya Sik Mapam Ayambada Lagliba Numinini Asida Akaraguluna na Nongchugani amasung Assam, Tamil Nadu, Kerala, Nongchu Bengal amasung Union Territory Puducherry Vidhan Sabha Mikal gi vote masing Lagliba Ningthokan Banumita Tinena Basem Sabaki Tabuk Chathari Paul Risari